Hello ma'am, ngasiꯒꯤ video sidi ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯩꯒ ꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯤꯃꯥꯆꯜꯒꯤꯅꯦꯕꯀꯣ ꯃꯣꯏꯁꯦ ꯃꯌꯨꯝꯗ ꯁꯨꯇꯤ ꯆꯠꯈꯤꯌꯦꯕꯀꯣ ꯑꯗ ꯑꯩꯉꯣꯟꯗ ꯆꯥꯕꯤ ꯁꯤꯟꯅꯔꯝꯃꯦꯕ ꯃꯌꯨꯝꯒꯤ ꯍꯥꯏꯗꯤ ꯁꯤꯒꯅꯦ ꯅꯨꯡꯁꯥꯁꯦ ꯁꯥꯕꯅꯤꯅ ꯅꯣꯡ ꯆꯨꯕ ꯋꯥꯠꯄꯅꯤꯅꯅꯦ ꯃꯥꯒꯤ ꯂꯩ ꯀꯩꯀꯥ ꯊꯥꯕꯁꯦ ꯒꯝꯂꯥꯗ ꯌꯥꯝ ꯖꯥꯡꯅ ꯀꯪꯕꯗꯣ ꯑꯗꯨꯗꯨꯅ ꯁꯤꯅꯦꯅꯅꯦ ꯈꯔ ꯈꯔ ꯏꯁꯤꯡ ꯆꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯅ ꯑꯗꯨꯅ ꯃꯤꯅ ꯁꯤꯟꯅꯔꯝꯕꯅꯤꯅꯀꯣ ꯂꯩꯁꯤꯡꯁꯦ ꯍꯥꯟꯅ ꯏꯁꯤꯡ ꯆꯥꯏꯊꯣꯛꯎꯔꯦ ꯑꯌꯨꯛꯇ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡꯁꯦ ꯋꯥꯠꯄꯅꯤꯅꯅꯦ ꯁꯥꯕꯅ ꯍꯦꯟꯕꯅꯤꯅꯅꯦ ꯅꯣꯡꯃꯒꯤ ꯂꯩꯁꯦ ꯏꯁꯤꯡ ꯆꯥꯏꯍꯧꯗꯕꯗꯅ ꯅꯨꯡꯊꯤꯟ ꯌꯧꯕꯗ ꯍꯦꯛꯇ ꯀꯪꯅ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯁꯤꯡꯁꯦ ꯆꯥꯏꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯍꯥꯟꯅꯅꯦ ꯑꯌꯨꯛꯁꯤꯒ ꯅꯨꯡꯁꯥ ꯀꯜꯂꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅꯅꯦ ꯂꯩꯁꯦ ꯍꯥꯟꯅ ꯏꯁꯤꯡ ꯄꯔꯞ ꯆꯥꯏꯊꯣꯛꯑꯝꯃꯦꯕꯀꯣ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯥꯒꯤ ꯂꯩꯁꯤꯡꯁꯦ ꯂꯣꯏꯅ ꯆꯥꯏꯕꯤꯔꯝꯃꯦ ꯂꯩꯁꯤꯡꯁꯦ ꯏꯁꯤꯡ ꯆꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯏꯔꯨꯖ ꯃꯥꯏꯖꯊꯣꯛꯑꯒ ꯑꯃꯨꯛ ꯁꯖꯤꯕꯨ ꯅꯨꯃꯤꯠꯅꯤꯅ ꯑꯌꯨꯛꯀꯤ ꯊꯕꯛꯁꯨ ꯀꯜꯂꯤꯗꯅꯀꯣ ꯑꯗꯣ ꯂꯥꯏ ꯄꯨꯖꯥꯒꯤ ꯑꯃꯨꯛ ꯁꯦꯕꯥ ꯇꯧꯅꯕꯒꯤ ꯍꯥꯏꯅ ꯂꯥꯏꯗ ꯍꯩꯔꯨꯛ ꯂꯥꯏꯔꯨꯛ ꯀꯠꯂꯒ ꯑꯃꯨꯛ ꯁꯖꯤꯕꯨꯒꯤ ꯊꯣꯡꯗꯣꯏꯅꯤꯅꯀோ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯥꯏꯒꯤ ꯀꯣꯟꯀꯁꯦ ꯑꯩꯅ ꯐꯦꯡꯗꯣꯛꯑꯒ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯂꯥꯏ ꯁꯦꯕꯥꯁꯦ ꯁꯤꯒ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯃꯟꯗꯤꯔꯁꯦ ꯇꯩꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯂꯣꯏꯔꯦꯕꯀꯣ ꯍꯩꯔꯨꯛꯀ ꯁꯦꯝ ꯈꯣꯠꯇꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯩꯔꯨꯛꯀꯁꯦ ꯁꯦꯝꯃꯒ ꯃꯐꯝ ꯃꯐꯝꯗ ꯁꯨꯃꯥꯏꯅ ꯀꯠꯂꯒ ꯍꯥꯏꯗꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯍꯧꯔꯦꯕꯀꯣ ꯑꯗꯣ ꯂꯥꯏꯁꯦ ꯂꯣꯏꯅ ꯈꯣꯏꯔꯝꯃꯦ ꯑꯩꯅ ꯉꯁꯤ ꯈꯣꯏꯔꯝꯃꯤꯕ ꯂꯥꯏꯁꯦꯀꯣ ꯑꯩꯅ ꯁꯤꯒꯅꯦ ꯑꯩꯅ ꯑꯗꯨꯝ ꯐꯣꯇꯣ ꯊꯝꯖꯕꯁꯤꯡꯁꯦ ꯁꯤꯒꯁꯨ ꯍꯩꯔꯨꯛ ꯂꯣꯏꯅ ꯀꯠꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯂꯥꯏꯗꯁꯨ ꯂꯣꯏꯅ ꯀꯠꯂꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕꯗ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯅꯤꯡꯊꯧ ꯄꯔꯦꯃꯤꯔꯦꯟ ꯏꯃꯥ ꯂꯣꯏꯅ ꯄꯨꯝꯅꯃꯛꯁꯦ ꯋꯥꯈꯜꯅꯅꯦ ꯑꯗꯨꯝ ꯋꯥꯈꯜꯅ ꯃꯣꯏꯒꯤ ꯃꯐꯝꯗ ꯊꯝꯃꯒꯅꯦ ꯁꯨꯝ ꯑꯩꯅ ꯅꯤꯡꯖꯕꯗꯨꯅꯦꯕꯀꯣ ꯀꯨꯝꯁꯤꯒꯤ ꯆꯍꯤꯒꯤ ꯁꯖꯤꯕꯨꯒꯤ ꯍꯩꯔꯨꯛ ꯂꯥꯏꯔꯨꯛ ꯇꯝꯃꯒ ꯑꯩꯅ ꯋꯥꯈꯜꯅ ꯈꯟꯖꯔꯒ ꯈꯣꯏꯔꯝꯖꯔꯦ ꯁꯤꯗꯁꯨ ꯁꯔꯁꯇꯤꯁꯨ ꯂꯩꯔꯦꯕꯀꯣ ꯃꯟꯗꯤꯔꯁꯦ ꯈꯤꯇꯪ ꯖꯒꯥꯁꯦ ꯄꯤꯛꯄꯅꯤꯅꯅꯦ ꯐꯣꯇꯣ ꯊꯝꯕꯁꯦ ꯃꯊꯛꯇꯁꯨ ꯊꯝꯃꯦꯕ ꯁꯨꯃꯥꯏꯅ ꯁꯤꯜꯂꯒ ꯁꯨꯝ ꯊꯝꯃꯦ ꯀꯩꯗꯧꯅꯤ ꯆꯟꯅꯕꯒꯤ ꯊꯝꯕ ꯇꯥꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯊꯝꯃꯦ ꯂꯥꯏꯕꯨ ꯋꯥꯈꯜꯅ ꯁꯦꯡꯅ ꯈꯣꯏꯔꯝꯃꯒ ꯂꯣꯏꯔꯦꯅ ꯂꯥꯏ ꯄꯨꯖꯥꯒꯁꯤꯗꯤ ꯌꯥꯝꯅ ꯍꯩꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯈꯜꯅ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯏꯆꯝ ꯆꯝꯅ ꯈꯣꯏꯔꯝꯖꯩꯑꯕꯀꯣ ꯑꯗꯨꯝ ꯅꯥꯕꯤ ꯌꯦꯛꯄꯤꯗꯕ ꯍꯥꯏꯅ ꯁꯤꯇ ꯈꯜꯂꯒꯅꯦ ꯑꯩꯅ ꯖꯍꯥ ꯀꯠꯆꯔꯤꯁꯦ ꯁꯣꯏꯈ꯭ꯔꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯂꯥꯏꯗ ꯅꯤꯡꯖꯩꯁꯦ ꯑꯇꯩꯗꯤ ꯃꯔꯝ ꯀꯔꯤꯝ ꯈꯪꯗꯦ ꯊꯣꯏꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯂꯥꯏꯁꯦ ꯈꯣꯏꯔꯝꯖꯔꯦ ꯂꯥꯏꯁꯦ ꯈꯣꯏꯔꯝꯕ ꯈꯣꯠꯂꯝꯕ ꯂꯣꯏꯔꯒꯀꯣ ꯑꯃꯨꯛ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯑꯗꯒꯤꯗꯤ ꯁꯤꯗꯥꯛꯀ ꯕꯥꯃꯣꯟꯗꯒ ꯁꯤꯗꯥꯛꯀ ꯀꯥꯔꯒ ꯏꯟꯖꯥꯡ ꯅꯥꯄꯤꯒꯗꯣ ꯁꯤꯗꯥꯗꯒꯤ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯊꯣꯡꯅꯗ꯭ꯔꯅ ꯁꯖꯤꯕꯨꯒꯤ ꯃꯊꯦꯜꯗꯣ ꯑꯗꯣ ꯁꯤꯒꯗꯤ ꯊꯤꯟꯗꯦ ꯑꯗꯨꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯊꯦꯜꯁꯤꯡꯁꯦ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯑꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯃꯦꯕ ꯑꯗꯣ ꯁꯪꯒꯣꯝꯁꯦ ꯑꯩꯅ ꯁꯪꯒꯣꯝ ꯈꯤꯔ ꯈꯤꯇꯪ ꯍꯧꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯊꯦꯜꯁꯤꯗꯤꯀꯣ ꯑꯩꯅꯅꯦ ꯃꯣꯇꯣꯔ ꯎꯇꯤꯁꯦ ꯌꯥꯝ ꯊꯣꯡꯒꯦ ꯈꯜꯂꯝꯕꯅꯦꯕꯀꯣ ꯃꯣꯇꯣꯔꯁꯦ ꯂꯩꯍꯧꯗꯕ ꯑꯩꯅ ꯂꯩ ꯃꯥꯅꯦ ꯍꯥꯏꯅ ꯌꯦꯡꯍꯧꯗ꯭ꯔꯕꯀꯣ ꯑꯗꯣ ꯃꯣꯇꯣꯔꯁꯦ ꯂꯩꯔꯝꯗꯗꯅ ꯁꯒꯣꯜ ꯍꯋꯥꯏ ꯑꯣꯏꯅ ꯇꯤꯡꯉꯝꯃꯦꯕꯀꯣ ꯁꯒꯣꯜ ꯍꯋꯥꯏꯗꯨꯅ ꯁꯒꯣꯜ ꯍꯋꯥꯏꯁꯤ ꯑꯣꯏꯅ ꯁꯣꯛ ꯑꯣꯏꯅ ꯊꯣꯡꯉꯦ ꯃꯣꯇꯣꯔ ꯎꯇꯤꯗꯤ ꯊꯣꯡꯗ꯭ꯔꯦ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯕꯣꯔꯤꯒ ꯇꯧꯔꯒ ꯊꯣꯡꯉꯤꯅꯦꯕꯀꯣ ꯕꯣꯔꯤꯁꯨ ꯈꯤꯇꯪ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯅ ꯁꯒꯣꯜ ꯍꯋꯥꯏꯒ ꯕꯣꯔꯤꯒ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒꯗꯤ ꯉꯧꯊꯣꯡ ꯑꯃ ꯉꯧꯔꯦ ꯄꯀꯣꯔꯥ ꯑꯃ ꯊꯣꯡꯉꯒ ꯑꯗꯩ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯉꯧꯕ ꯑꯃ ꯇꯧꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯦꯜꯁꯦ ꯌꯥꯝꯅ ꯆꯝꯂꯞꯅ ꯇꯧꯔꯒ ꯁꯝꯇꯛꯅ ꯇꯧꯔꯒ ꯊꯣꯡꯉꯦꯕꯀꯣ ꯑꯩꯅꯗꯤ ꯄꯅꯤꯔꯁꯨ ꯂꯧꯍꯧꯕꯅꯦꯕꯀꯣ ꯄꯅꯤꯔꯁꯨ ꯈꯔ ꯊꯣꯡꯉꯦꯅ ꯄꯅꯤꯔꯒꯗꯨꯗꯤ ꯊꯣꯡꯗ꯭ꯔꯦ ꯃꯊꯦꯜꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯔ ꯊꯣꯡꯉꯒ ꯀꯥꯔꯣꯠ ꯑꯈꯥꯕꯤꯁꯤꯗꯤ ꯉꯧꯔꯤꯁꯤꯅꯀꯣ ꯑꯈꯥꯕ ꯆꯥꯕꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯗ꯭ꯔꯅꯦ ꯁꯖꯤꯕꯨꯗꯤ ꯑꯈꯥꯕꯁꯦ ꯆꯥꯒꯗꯕꯅꯤꯅ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯄꯀꯣꯔꯥꯁꯤꯃ ꯈꯔ ꯊꯣꯡꯉꯦ ꯑꯗꯨꯒ ꯁꯤꯒ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯈꯔꯗꯁꯨ ꯑꯗꯨꯝ ꯈꯖꯤꯛ ꯈꯖꯤꯛ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯔꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯣꯏꯗ ꯌꯦꯟꯅꯕꯒꯤ ꯍꯥꯏꯗꯅꯁꯨ ꯑꯩꯅꯅꯦ ꯁꯤꯜꯂꯒ ꯊꯝꯕꯗꯨꯅꯦꯕ ꯁꯤ ꯑꯃꯦꯠꯄꯤ ꯑꯃ ꯀꯥꯡꯉꯧ ꯕꯣꯔꯥ ꯊꯣꯡꯕ ꯕꯣꯔꯤꯒ ꯁꯒꯣꯜ ꯍꯋꯥꯏꯒ ꯊꯣꯡꯕ ꯇꯧꯔꯒ ꯂꯥꯏꯗ ꯀꯠꯄ ꯍꯩꯔꯨꯛꯁꯤꯡꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯜꯂꯒ ꯂꯣꯏꯅ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯅꯅꯦ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯉꯝꯖꯕ ꯈꯔꯁꯦ ꯁꯨꯝ ꯌꯦꯜꯂꯨꯔꯦꯕꯀꯣ ꯁꯨꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯌꯦꯟꯅꯔꯒ ꯁꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯕꯁꯦ ꯑꯗꯨꯝ ꯃꯣꯏꯅꯁꯨ ꯄꯤꯔꯛꯏ ꯑꯩꯅꯁꯨ ꯄꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣই ꯃꯩꯇꯩꯗꯨꯗꯤ ꯑꯗꯨꯝ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯅꯔꯦꯅꯀꯣ ꯑꯇꯩꯗꯨꯗꯤ ꯃꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯁꯨꯝ ꯑꯩ ꯁꯨꯝ ꯄꯤꯌꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦꯅ ꯄꯤꯔꯦ ꯑꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯦ ꯂꯣꯏꯁꯜꯂꯦꯀꯣ ꯑꯩꯈꯣꯏꯅ ꯃꯊꯦꯜꯁꯦ ꯁꯨꯃꯥꯏꯅ ꯆꯝꯇꯛꯅ ꯇꯧꯔꯒ ꯑꯗꯣ ꯆꯩꯔꯥꯎꯕ ꯍꯥꯏꯁꯤꯗꯤ ꯑꯌꯨꯛꯇꯒꯤ ꯍꯣꯠꯅꯔꯛꯄꯗꯨꯅ ꯋꯥꯔꯦꯀோ ꯑꯗꯣ ꯆꯩꯔꯥꯎꯕ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯨꯡ 3ꯒ ꯇꯥꯔꯛꯄꯩꯗꯒ ꯐꯣꯟ ꯑꯃ ꯇꯧꯔꯛꯑꯦꯕꯀꯣ ꯀꯦꯛ ꯑꯃꯁꯨ ꯁꯥꯕꯤꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅꯀꯣ ꯑꯩꯅꯗꯤ ꯍꯥꯏꯕꯅꯤ ꯀꯦꯛꯁꯦ ꯁꯥꯔꯔꯣꯏꯒꯦ ꯋꯥꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯊꯕꯛ ꯈꯔ ꯂꯩ ꯅꯨꯡꯊꯤꯟꯗꯁꯨ ꯇꯟꯈꯥ ꯈꯤꯇꯪ ꯍꯧꯒꯦꯅ ꯈꯜꯂꯝꯕꯅꯦꯕꯀോ ꯑꯗꯣ ꯆꯥꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯦꯀꯣ ꯑꯗꯨꯗꯤ ꯀꯦꯛꯇꯣ ꯑꯝꯇ ꯁꯥꯕꯤꯔꯛꯑꯣ ꯍꯥꯏꯅꯀꯣ ꯑꯗꯨꯒꯗꯤ ꯑꯩꯁꯨ ꯄꯔꯞ ꯇꯧꯔꯒ ꯖꯥꯡꯅ ꯇꯧꯅ ꯀꯦꯛꯁꯦ ꯑꯃ ꯁꯥꯗꯣꯛꯑꯦ ꯏꯁꯇ꯭ꯔꯣꯕꯦꯔꯤꯒꯤ ꯐ꯭ꯂꯦꯕꯔꯗ ꯇꯧꯔꯒ ꯁꯥꯔꯦ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯀꯦꯛꯁꯦ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯈꯤꯕꯅꯤꯅꯀꯣ ꯌꯥꯝꯅ ꯗꯤꯖꯥꯏꯟꯒꯁꯦ ꯇꯧꯗ꯭ꯔꯤꯑꯕꯀꯣ ꯑꯗꯣ ꯃꯥꯅ ꯍꯩꯔꯦ ꯅꯣꯡꯉꯥꯜꯂꯒꯗꯤ ꯍꯩꯔꯦ
ꯀꯦꯛꯇꯣ ꯌꯥꯝꯅ ꯍꯥꯎꯔꯦ ꯃꯊꯪꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯗꯗꯤ ꯃꯥ ꯁꯣꯏꯗꯅ ꯅꯣꯡꯃ ꯃꯃꯥꯡꯗꯩ ꯈꯪꯍꯜꯂꯛꯀꯅꯤꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯥꯏ ꯑꯦꯅꯤꯚꯔꯁꯔꯤꯁꯨ ꯅꯛꯁꯜꯂꯛꯑꯦꯅ ꯍꯥꯏ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯖꯤꯕꯨ ꯅꯨꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯦꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯇꯟꯈꯥ ꯍꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯥꯡꯒꯠꯆꯔꯒꯦ ꯃꯌꯥꯝ ꯀꯦꯛꯁꯤꯁꯨ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯐꯖꯩ ꯐꯖꯗꯦ ꯈꯪꯍꯟꯕꯤꯔꯛꯑꯣꯀꯣ ꯃꯌꯥꯝ ꯑꯁꯤꯅꯤ ꯊꯦꯡꯛ ꯌꯨ ꯕꯥꯏ